ꯍꯜꯂꯒ ꯇꯧꯕꯅꯦꯕ ꯇꯧꯏ ꯆꯠꯂꯦ ꯂꯩꯇ꯭ꯔꯦ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝꯕꯨ ꯀꯪꯂꯩꯄꯥꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯖꯗꯣꯏꯗꯤ ꯄꯥꯔꯠꯀꯣ ꯃꯀꯟ ꯀꯂꯦꯖꯥ ꯃꯔꯤꯟ ꯃꯇꯣꯡ ꯈꯔ ꯌꯥꯎꯔꯦ ꯃꯈꯣꯡ ꯌꯥꯎꯔꯦ ꯑꯗꯨ ꯍꯦꯛꯇ ꯐꯨꯖꯜꯂꯒꯦ ꯃꯌꯥꯝ ꯍꯦꯛꯇ ꯍꯧꯖꯤꯜꯂꯁꯦ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏब ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯦꯛꯇ ꯍꯧꯖꯤꯜꯂꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯃꯗꯤ ꯍꯦꯛꯇ ꯐꯨꯖꯜꯂꯁꯦ ꯍꯦꯛꯇ ꯍꯧꯖꯜꯂꯁꯦꯀꯣ ꯁꯤꯡꯉꯥꯅ ꯈꯔ ꯃꯍꯤꯁꯦ ꯒ꯭ꯔꯦꯚꯤ ꯇꯥꯍꯜꯂꯒ ꯇꯧꯕꯅꯦꯕ ꯆꯥꯛꯈꯣꯝꯁꯨ ꯈꯔ ꯆꯥꯎꯅ ꯍꯦꯛꯇ ꯍꯨꯞꯆꯜꯂꯒꯦ ꯑꯍꯥꯟꯕꯩꯗꯤ ꯃꯌꯥꯝ ꯇꯣꯠꯂꯦꯗꯅ ꯆꯥꯛꯁꯨ ꯂꯥꯝꯃꯦꯕ ꯇꯧꯔꯤꯁꯦ ꯀꯔꯝꯕꯥꯟꯁꯤꯅ ꯃꯀꯟ ꯍꯥꯟ ꯆꯤꯛꯑꯁꯦ ꯃꯀꯟꯁꯦ ꯍꯥꯟꯅ ꯆꯤꯛꯁꯜꯂꯒꯦ ꯃꯩ ꯇꯥꯏ ꯑꯔꯣꯏꯕꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯂꯩꯇꯒꯩ ꯍꯥꯎꯔꯦꯍꯦ ꯑꯩ ꯀꯪꯅ ꯉꯧꯔꯒ ꯃꯇꯣꯡ ꯈꯔ ꯆꯤꯛꯀꯦ ꯀꯂꯦꯖꯥꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯇꯪꯒꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯍꯤ ꯌꯥꯎꯗꯅ ꯀꯪꯅ ꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯃꯍꯤ ꯆꯥꯏ hầu rồi nó không chụp bị nó không chỉ kép
ꯂꯩꯇ꯭ꯔꯦ nấm lắm late rồi makan jam suka haumallee ngasiꯗꯤ mấy năm trái em Marin dia nampak hanjan cah. Hậu em nó sẽ đi ta xem. Hay là đi cái liệt thuộc bây giờ mà sẽ đi liệt thuộc bấm tàu tiền em. Kaleja, my favorite. Em tam đâu chả nó một con bò chảo thì cái cay thì được có.
ꯆꯥꯛ ꯇꯥꯁꯟꯈ꯭ꯔꯦ ꯌꯥꯏ ꯂꯣꯏꯔꯦ ꯊꯛꯑꯔꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯣꯡꯁꯦ ꯇꯞꯅ ꯆꯦꯛꯑꯒꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ